Social media da thagalakpa I paw amasung ngasi nungthil phongpa pawsisingdagi maruiba pawsing lokhatcharaga miyamgi mafamda thamjari ahanbada idu ningthona asomna update thamlakli outside Manipur da leiba masagi chahi 13 dagi humfu phawbagi manungda leiba kuki makai halaklo haina KSO informations amasung publicity na thokpa cherol amana khangalakli cherol asida kukisingna yamna luba mission ama pangthokani haina su palli Mathang su idu ningthona asomna update thamlakli maitai ga lan loibaga next ta naga ga amuk lan tawgani haibadu reality da lakle maitai kuki lan loidringai da naga kuki lan hogadaure lan gi paw asi ngasi chathakiba kuki singna mass rally da widely circulate tawkhre paw asi tanabadagi naga da yum panba kukising kuki da yum panba naga singsu karigumba lan horokpa taragadi safe oigadaba location ngasi dagi thiba honakhre Kukising na senapati da nagagi pochai puba truck mai thakiba amadi lambi da tax lobagi wahawdagi senapati district students union na senapati district manungda kukising na business transaction tawdaba amadi economic activity hiramamata da corporate tawdaba khongjang hawkhibaga loina na senapati manungda rent leramba kukising amadi Maram Don Bosco School College da larik tamba family leiba kuki makhaisu senapati thadoklaga halnakhre Panba yabadi kotuna nagagi truck mai thabada chenaba kuki women amadi youth 50 muktu phaba yaroi haina lauthokibani Date 23 tha taruk 2024 gi kangpokpi gi kuki inpi da pangthokiba meeting amada nagagi mathakta laman khumba haina warep nakhre meeting aduda kuki inpi kotu ITLF amadi kangpokpi manungda Suda leiba kuki arm group loina maksaruk yakhi meeting aduda Churchampur da leiba kuki leader singasu video conference tawduna wa khanakhi naga amadi kuki punna lanthengna bangambagi langi khusu khulai nomai maru watna lei amadi langi support system mapung phana leiri kangpokpi district asi maitai amadi nagana chaplaga leiba mafam oibana food medicine and essential item gi shortage lakpa targadi supply line tatanaba Churchampur amadi kangpokpi anigi nauna semba lambi asi athubada phagat hananaba khanakhi 1991 dagi 1992 naga kuki lana sikiba kuki singi laman naga gi mathakta khungani naga da sori haijaroi amadi negotiation tawbusu yaroi haina haikhre loisilakpada jiribam da security force singna akanba section thorang lokhatpana irang khara di ingthare tha asigi tarukda jiribam district ta thokiba hingsa gi thogdok singna maram oiraga matam khara sarangna duna leiruraba matung security force na akanba section thorang lokhatpadagi thoningdaba thogdok sing thokpagi chang yamna hantharakli hiram asigi matangda press na phangba pawgi matung ina Manipur police na jiribam gi tongan tongan ba mafam singda pung 12 supna ngak senbagi thabak kana sathari hairi Loina na khara hena irang tholokpa yaba mafam singda central amadi state force animakna punna ngak senbagi mathau tawri security force na lokalakpa thabak thoram sing asina maram oiraga jiribam gi miyam da leramba akiba mi paiba phumna mak tapna hantharaktuna yum thadoktuna lanjenaru raba khunja singsu mayum da hanjinaduna leiba honare adubu bekta circle lomdadi lanjenaraktuna hojik jiribam gi mafam kyada changjafam loduna leiriba singdi awaba khudong chadaba khara adumak mayoknaduna leiri hairi